Hello mayam, ngashidi Chayol gi oiba Rashi Phal pathok sarke channel asibu nungsibiduna subscribe tawiriba subscriber singbo ahanba maktada ikungna khurumjari sahi gi oiba 2024 gi oiba Rashi Phal hayeng shoidana upload tawjarake ngashigidi Haptagi oiba Rashi Phal oina pathok sarke September gi date 15 dagina September gi date 21 phawbagi oiba Haptagi oiba Rashi Phal ahan bagi Rashi asina Mes Rashi Chayol asi thoidokna mahiroi amadi thiziloi kangbudi afaba matangni ithak thongba natraga isadagi hena khanghaiba mioi singa naksinnabiu makhoigi wa taw body loksing thokani isana tawriba simpham aduda hai singba hengatkani Chayol sidagi anouba mahai masing tamba hauba phai loinana anouba karbar tawbasu kanagani dasa mayong natanaba mi tinabada masak khangna tinabiyu mathangi Rashi asina Brisha Rashi Chayol asi Rashi asigi oinadi atongbada atongba ngakta hainabadu oigadawri isana tawriba thabak aduda pham kanba chen chongbiyu mai pakpagi sang wangna lei naknaba mari mata singna adongi kanaba lambi kya pirakkadawri marup mapang singdagi shu kanaba phangani miyamna adombu pamnagani ishagi mingsat hengatkani hingbagi thak wangkhatkani ishagi aningba apamba thungani mathangi Rashi asina Mithun Rashi Chayol asi yeknaba maru luhanba ngamgani mina laksaba ngamloi sel thunga mari leinaba thabak singda mai pakani thoidokna isana tawriba simpham adudagi sel marang kaina lakani thabak tawbada hena hainingba pokani thaunasu hena laigani punsi lambida khanghodana ahongba khara lakani adumakpu thabak ama tawbada tungmang phajana yenglaga tawbiyu mathangi Rashi asina Karkat Rashi Chayol asi adom thabak tawbada yariba makhai sectionbiyu sayat khoyatnaba khara mayoknagadawri sopa ikaiba nangu haibasu lei mi phattaba amadi mabuksel pikpa mioi singdagi lapna leiba haibasina Chayol sigi adongi khwaidagi phaba khongthangni partner karbar tawba phai imung manung shanti leigani thajadana sel phangu haibasu haiba phalsu piri saba thakpada sectionbiyu mathangi Rashi asina Singha Rashi Chayol asi adom saba thakpa watloi anouba phijol set chagani luhong khongdong bagi phal piri ishagi hai singba hanadagi hengkhatkani harau minok tamba punsi marial amada laigadawri ahenba senpham lakadawri achau asang amadi makok thongba singna adombu yagani adombu sel thum sijinnabada section na sijinabiyu loinana mi tinabada hai singna tinabiyu mathangi Rashi asina Kaina Rashi Chayol asigi top masat amadi masak hairagadi hotnariba makhai kanaba phangba haibasini ishana tawriba karbar hena chawkhatkani thoidokna mahi manai karbar tawbasingna amukka hena kanaba phangani makhal kayagi miyosing khangnagani mahiroi singshu mahi tambada mangjil thagani aru ahengi punsi mahing amada leiba phangani adubu yengsinba misu masing yami mathangi Rashi asina Tula Rashi Chayol asi adomna hainaba chintha ama paibada soidana mai pakani ishagi aningba pamba phangbasu ngamgani mahai bidyada pukning sangkhongani mina adombu bebar tawbigani ishana ningliba pandam adu yauna sangsinba ngamgani miyoibagi seba anouba project plan yaubiyu tinaba maru mapang singi matengsu phangani adubu karisu nattabada sopa ikaiba nangu haibasu lei mathangi Rashi asina Brisha Rashi Chayol asi adom mina hena masak khangbigani ishagi senthok lambisu hengkatkani hana leiramba wathok lanthok kaya Chayol sida loisinba ngamlagani achau asang singnasu adombu nungsibigani makhoigi matengsu phangani ishagi laibuk mapa sumbasu hengkatkani tawruba thabak ayamba mai pakpagi sang wangi adongi wangangda mina taningba pokani nupa nupi ani mot tinagani mathangi Rashi asina Danu Rashi Chayol asi hiram kayada chawkhatkani lalol itik tawbada kanagani lanthum phangani
ahal lamangi swat phangani lau singubagi sinphamda leibasingsu kanagani laibak phagani dharmagi thabakta thawai yaugani isana tawriba sinpham adu tawbada ichu taba haibadu oigani mina laina yagani yeknaba maru lukkani adubu adombu yengsinba mi masing yambanina kharadi sekshinbiyo mathangi rashi asina makar rashi Chayol asi tumba nungaiba saba thakpa hauba pukning wakhal santi leiba haibadu oigani ana ayek leiroi anau sangga thengnagani isagi hingbagi thak hena wangkhatkani isana honaruba thabak kayada mai pakani isin inau singna nungsi sanana leiminagani ake amaugi potlam phangani anauba lamtu amadi inkhol lepsinba ngamgani adubu machin tumba pot chaidagi seksinbiyo mathangi rashi asina kumbha rashi Chayol asi isagi income marang kaina lakani hana leiramba phibamdagi hena phagatpa ngamgani yeknaba ngamgani anauba lanthum phangani aphaba anauba marup mapangsinga sangga oiba phangani isagi budi loksing sakhatkani imbal kaibalgi phibamsu phagatkani lau singugi sinphamda leibasingsu hena sakhatkani langphai satuna sel tanbada kanagani mina adombu nungsibigani mathangi aroiba rashi asina min rashi Chayol asigi manungda asauba senpham ama phangu haiba lei tawruba thabak mai pakadawri gyan loksing leiba miyoisinga tona tinagani lanthum phangani isana tawriba karbar hena saukhatkani foreign karbar tawbasingna hena kanagani thabak tawbasingsu phamthol kaw haiba lei saknairaba miyoising tinabagi kanaba phangani isagi senthok lambisu maikai phangani channel asibu nuksibiduna subscribe tawiramba amadi video asibu like tawiramba kaubiganu